JANA NETA IRAWAT Memorial Trust Jimet Jiribam na Sinduna Chahi Khuding ki Chattharakpa Thouram PARENG MANUNG CHANNA HANDAK CHAHIGI OINA LAMYANBA JANA NETA HIJAM IRAWAT ki CHAMA KUNMABAN SUBA MAPOK KUMON Thouram MAPUNG FANA Pangthokkhare Ayuki matamda miyamna Babuparada leiba IRAWAT Complex da leiba JANA NETA LAMYANBA HIJAM IRAWAT ki mitamda miyamna lei sukatuna ikai khumnaba utki matung mahairoi sing yauna punna contingent kuntaret amadi cultural truth yauna LAMYANBA JANA NETA HIJAM IRAWAT ki mitamda ikai khumnaba utpa OINA Mars Pass tatuna ikai khumnaba utki matung mapung oiba RK Sanatomi Vidyalaya Devi Auditorium Hall da mapung oiba Thouram Pangthokki Thouram ki chief guest oikiba ex MLA A Biren Singh na haikibada Manipur da hauzik thokliba irang ase Laipok IRAWAT kumba luchingba ama leiramlabadi thoklam loi haiki masi India gi rajniti Manipur gi rajniti na divide and rule impeachment policy na matek harau handuna Manipur asi kangkhong chahinba ama ohenbani haiki matung Mars Pass competition da first second takiba singda manamathum yentoki amasung paumi sing ikai khumnaba utpa oina Jimet ki market ki achamba khudol sing tamki